Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau TM kasomda chathakeba attack demu ani lekhitaba thogdopu Rajyapal Mukhyamantri Luchingba Singh amadi lanai lup kyana yaningdaba phungrorakli Rajya sida miyamna khongjing thingsinba matamda pikliba angangsing saru yahandanaba MCPCR na hairi amasung Pradhan Mantri Narendra Modi na hairi maki sarkar gi khwaidigi maru oiba asi miyamgi yaifanaba honaba haibasini Imphal Ukhrul National Highway 202 gi Ukhrul Jilla gi TM kasomda khulai paiba singna chathakiba attack the mui ani lekhidaba thogdopu Rajyapal Mukhyamantri Luchingba Singh amadi lanai lupkyana yaningdaba phungrorakli Ukhrul Jilla dangnang thokiba laibak thiba thogdokta defense ki thabaktegi potharaba mui ama yauna mui ani lekhidabagi thong adubu Rajyapal Ajay Kumar Valana kana yaningdaba phungrorakli militants na chathakiba hingsagi yaitambagi ambush aduda mui ani lekhidabani ashigumba yamna tamthiba hingsagi thogdok asi kana yaningdaba galonena mioiba jati ge mayokta chathaba crime amani lekhidraba mioi singi imung manungi awabada saru yari hairaduna Rajyapal na hai luraba tampam asida makhoigi damakta leptuna leiri ashigumba hingsagi thong chapchana thingnagani Ukhrul Jilla ge TM kasomda mioy ani lekhidaba adubu thamoi shokningai ni haina Mukhyamantri Yumnang Khemchana phungdorakli asigumba minungsi yawdaba thogdu asi yaningdaba phungdopo lonena imung manungi awabada saru yari hairi mangna hai asigumba hingsa ge thong asi samas asida mafam leite Mukhyamantri na hai thogdu asi National Investigation Agency da sinanaba sarkar na warep lawre masing matakta lekhidraba mioy anigi imung manungda khetiporum piragani mahangna hai thogdo asiga mari lenena Litan Police Station de case ama register tobuka lonena thijanbagi thabuk chathaba hore Sri Khemchan hai security force na thogdo aduda chenaba singfana na bathi humbagi thabuk chathari Griha Mantri Govindas Konthokjam hanagi Mukhyamantri Nongthombam Biren Singh amasung MLA Thongam Biswajit nasu Ukhrul Jilla gi TM kasomda thokiba laibak thiba thogdopu yaningdaba phungrorakli United Naga Council UNC Food Hills Naga Coordination Committee Working Committee of Tangkhul Nagalong Coordinating Committee on Manipur Integrity Kokomi People's Alliance for Peace and Progress Manipur nasu thogdo asibu akanba mongda yaningdaba phungrorakli Rajya asigi hojik oriba tangulai tadaba phibam asigi yenglaga tongan tongaba mafamsingda security gi apunba kangmuna thihumbagi thabak lepna chathari Manipur Police ki paun hai security gi akanba sexual thorangalona nongmada tangai fadana changba polum singpu bagari chamani phuni thoingarang Imphal da changrakre gari sing asina Imphal tamna changlakpada ashwe engam thoktana ba National Highway 37 Imphal Jiribam lambi gi irang thokpa yaba mafamsingda security gi convoy sing thamki Ukhrul Jilla gi TM kasomda thokiba thogdo aduga mari lenena security force na mafam aduda paksana thihumbagi thabak chathari mafam aduda makhatana hingsa gi thogdok sing thoktana na ba ehenba security sing thamduna akanba chishil thorang lokhali haujisu makhatana thihumbagi thabak chathari Manipur pumbada hokiba hingnongyai degi hoduna numit mangani gi total shutdown chathari JSC Tronglaubi amasung sarkar anigi marakta tangkak anira wari sanakraba matung miyamgi apunma mipam amana shutdown gi khongjang jangsinaba warep lokibani mipam aduda JSC na Rajya sarkar da thamkiba dabi sing adugi matakta anoba dabi ani hapchinnaba warep su lokhi Imphal West ki Kawa Assembly kai gi yumlakta tear gas kapsinbada chahi mari makhada leiba angang ama sohanbagi damakta su moto case ama Manipur Commission for Protection of Child Rights MCPCR na lakhot krelone na advisory ama thokre commission na thokpa jarol ama da hai ganatantri amasung hingsa yawdaba khongjang sing lakshina ba honabada ahen ba sakti sineroi dabani masi maru oina residential area da fortune na bagi chang amasung chana kangno sing ngakadabani miyamna su pikli ba angang sing khongjang sing da saru yahloi dabani loinena angang sing da sohanba amadi puning wakal da akai ba thon gadaba mafam singda potholoi dabani haina commission hairi Indian Meteorological Department Imphal Center hairi ngasi Rajya asigi zila khara da aka araw yawna nong churabi yai Imphal East Imphal West Jiribam Bisnupur Thobal amasung Kakching jila da aka araw yawna nong chugani sing zila khara Tamenglong Senapati Kangpokpi Ukhrul None amasung Kamjong jila da su hairi ba phibam asi mayokna rabi yai hairi madrasada None jila da ngasi ayu nongle nushi yawna akan manong chukre masina maram oiraga electric line sing da amangata thokle paugi marak thana aten break ama
Manipur nupi masa singi CBSE school oiriba RK Sanatombi Devi Vidyalaya Hotel Pangaina lamdam sigi culture amasung matam gi oiba teaching method ka loinana sahi kuntra hena safe and secure oiba environment ta mahiroi sing butakpi tambiduna lakli handaki class 10 gi board parikha da chada chama pass to waga loinana school topper na 98.6% chatki Ano session ki oina class 11 arts and science ke admission special benefit ke agaloina na haujare khudong chaba sinan thok hanbiraganu Tabiriba Pawasi Akashvani Imphal Dagini Premananda Narendra Modi na hairi maki sarkar ge khwaidigi maruiba si miyang gi FNL bahona ba habasini jati gi miyam da ngarang numidang wangang boda Sri Modi na hai sarkar isna puchil sengna amadi angamba takta nubi singda ahenba sakti pinin na ba pukalaki ba nari sakti bandan abiniyam Lok Sabha da pass to bangam kidab adu yamna laibak thibani masigi damakta leba sigi ima sing amasung ichal isi sing oibising mafam da ngakpi na ba haijari Sarkar isna nupi singi FNL balakholiba khongtang asida Congress DMK TMC amasung SP gumba dal singna aya alpan pirak bagi damakta dol sing asibu maral sikhi man hai nupi singda hen basakti pin bagi damak nari sakti bandan amendment asi yam namak tangai phadab amani Sri Modi na hai सदन में नारी शक्ति वंदन संशोधन किसी से भी कुछ छीनने का नहीं था नारी शक्ति वंदन संशोधन हर किसी को कुछ न कुछ देने का था देने के लिए संशोधन का था ये 40 साल से लटके हुए नारी के हक को 2029 के अगले लोकसभा चुनाव से उसका हक देने का संशोधन था नारी शक्ति वंदन संशोधन 21वीं सदी के भारत की नारी को नए अवसर देने नई उड़ान देने उसके सामने से बाधाएं हटाने का महायज्ञ था ngasi phongba pause singe maruiba pawgi dama hauzik Mangsatabam Premananda leire Premananda Thagachari Chitrabhanu kasomda micha mani nomaina kaptun hapkiba Manipur pumbada numit mangani total shutdown lauthokiba amadi mikok thibagi thabak chathabada changadaba polam singi fala thunglakhibi pauna ngasi phongba pause singi maroiba paw oiri Sanga Express Manipuri da ahingda leptana kapsillaklaga nongalagan ambush tawbada ani sire haina banner headline tawri headline asigi makhada NIA bu thijal halagani ex gratia piragani haiba Mukhyamantri gi wafam pause sigi ani shube headline oiri Census tawbada mathau tagada polam singi falda yawrakre haiba paw amasu maroiba paw oina pause sig ahamba lamai da fongli paw si sana lebak the Sanga Express English huyanlan paw pongna from amasung the People's Chronicle da su ahamba lamai da tongan headline sing tawduna fongli Drong laubi amasung gamol thaudoki mayokta miyamgi khongjang makhata na sathari mafong kayada mayragi reli chakibagi pawsu ngasi phongba ayama pawse singi ahamba lamai da maroiba paw oina phongba thengnari Drong laubi gi thaudoka mari lainana Manipur pumbada numit mangani total shutdown lauthokre jenaba athubada puthoktrabadi hena akanba khongjang changsilagani haina sana lebakta ani shuba headline tawri pawsi ayama pawse singda su ahamba lamai da phongba thengnari TM kasongi thaudoka mari lainana matik chaba thabak laukhatnaba UNC na taksilagli haiba paw amasu di Sanga Express English ki ahamba lamai da phongli Rajya Sarkar yauna tongan balup singna kasongi thaudok asibu yaningda phongdok narakpagi pawsu pawse yambada maroiba paw ina phongli Ukhulda miyoyani kaptuna halambagi pawgaloinana thaudogasi NIA da thizil halagani haiba Chief Minister gi wafam Manipur Mail da ahamba headline tawri huyanlan pawda Imphal Dimapur lambi di micham chatpada adumak higok thogli sengmaidagi sanafti fawa BSF tang ngak senduna puramba tokthoklamne haina ahamba headline tawri Thau henjina yolubagi retail outlet ahum supply block tawkhre haiba paw pongnafam pawsi gi ahamba lamai da phongli pawsi the People's Chronicle da so ahamba lamai da phongba thengnari Chitrabhanu Thagachari Premananda aroibada maruiba paw amukhanna TM kasomda chathakiba attack da myo ani lekhe da thaudopur Rajyapal Mukhyamantri Lusingba Singh amasung lanai lupkyana yaningda phunglorakli Rajya sida miyamna khongjang changsanba matamda pikliba angang sing saru yahandanaba MCPCR na hairi amasung Pradhanmantri Narendra Modi na hairi maki sarkar gi khwaidigi maruiba si miyamgi yaifananaba honaba haibasini paw resiri